Manipur Miyaamgi Leingak Lehanpham Thokli RSS Manipur ingtaba phibam hanjilaklabanina Manipur Miyaamgi Leingak amuk hana lehanba matam oire Manipur Miyamna Leingak amuk hana lehanba pamle haina Rashtriya Sangha Sebak Sangha RSS ki General Secretary na phongdokhre Manipur gi oiriba phibam gi matangna mahakna hai nena taba amasum mahausa gi phibamda hanjilakpa haibasu government khunai amasum sangana punna thabak tawminaraba matamda oithokani Prime Minister Masamakna Manipur Satuna Honaba Yauna Central Government Lamdam Masida Ing Tapa Pio Hanjinabo Honariba Sisu Tagaladano Magna High. Instead of the Miyagi Mihuna Lingma Government Makarama Matamda Hanjin Hangadi Habadu Central Government Lepsagadabani. Zabalpur the Pangtokpa RSS Kinumit Humni Yoeba Training Program Lushilaba Matunga Paumishing the Mahana Wangang with the Wapamasi Pundokibani. Hosobel na makata na hai Manipur si India ki awang no pokta leba yam na maruwe bi state am oibaga loidana leba as unity amasum security ga yam na nakshina ba mari laina ba ngam khaida leba state amas odi bani mak hai sanga gi thaumi sing na miyam da mateng pang ba masum nena ta ba pipum hanjin na ba thabak thoram sing hauki ba si aniro masida lepta na hona duna lakli sanga gi mapung oiba thaupu ba sing na ground level kana hona duna hauzik furup masiel gi marakta pau phawguk na duna leidiba aho ba sing asi mention na ba masum amu hana pau phawdok phawjin tauna yana ba loina ba thajana ba hengat hana ba akan mawong no hona duna lakli hari accident na mahiru ani sire manga sokli Rajasthan ki Kota district ta ngarang private school ban amaga SUV amaga thungkai na bada mahiroi nupi masa ani sikhibaga loinan atopa mga na arupa phibam da sokle haina police na phungtokre Deputy Superintendent of Police Sibam EOC na phungtokpagi matung na thawdo ngarang ayuk pung nipalom tabada Kota district ki Itawa town manak thokibani SUV amaga thungkai na badu da school ban atu da tonglakpa mahiroi nupi masa ani kudak sibaga loinana atopa mga na sokki haina phungtoklo donom hak naiki asokpa singa do hospital amada photkre ben adu gaita khungi mahiroi taragani thuirom puraga Itawa da leba private school amatamna lakpi ki lambi da lebak thiba thawdo do mayuk na khibani haina DSP na makhata na phungtokli BJP ki MLA singna mang phaunadra busu mangdi athuba matam na miyam na pama popular government ma semlagani MLA Ranjan Central leaders na thajaba pirakpagi matuina athuba matam na miyam na pamli elected members singi popular government ma semlagani amasung lainga adu laklaba matam da iramda masigi sakot thorangi thabak sing khomang section baga loinana miyam gi awaba koklagani haina MLAS Ranjan na phungdokri Haribo wafam sing hang mahaki assembly constituency ki manung chaliba konthok maning tribal pool nauna saba market set ama sangaba gi thoromda athoiba mithunglen oina saruk yara dona phudokibani MLA na hai lamdam sida PR lenga kleiraba su mahaki assembly constituency sigi sakot thorang ki thabak te leptana tawgani MLA oina lairiba si miyam gi mihuni constituency sigi sakot purakna bata honing ba thapak kya lairaba su suggestion pibi u mapung phana pangthokna ba hona jage ki ACC gi manung da konthojam maning tribal khul asina khwai digi taru tanan mu khulam oiri hairaduna mafam asigi lunan basi atopa lekai sina tamjani ngai ni plastic free zone oiraba khulam ohenduna Manipur pumba mathau tamansi aduga ngasi sangari ba kaithel asina khul asigi setmi lon phagat hanabada sumating oiragani makha tana su khul asigi sako tharang ki thabak sina saru yakhigani haikhen su pausna makha tana phungdorakli Rakhine state hunta lanmina bom thadaduna misam tarage thu hatkre tarage phibam na luna sokre Myanmar ge northern sun state Arakan army amasu Myanmar hunta lanmi gi marakta nauna khuthokna ba lepna bagi yana ba thamki bagi khudong chaba lauduna leba dugi Rakhine state hunta lanmina bom gi lana sathaduna misam tarage thu hatkre masu kunthra ga ni thuna aso apana kre hari China na maru eba thodang lauduna Arakan army AA gi mapang ama oiriba Tang Liberation Army TNLA amasum hunta lanmi gi marakta khuthokna ba lepna bagi yana ba thamki badu hauki ba sagol sunumiti gi satna ba hokraba matung hunta lanmi na AA gi mafam singda landa ki badana tana Rakhine state leba misa miyam da su landa sata ki haina Arakan Army na phungdorakre hauki ba sagol sel khakta hunta lanmi na makoi gi aircraft naval vessel artillery amasum drone sing sizina duna AA na khudum chansinduna thamliba Rakhedung Panayon amasu Bokto na singba township ta leba misam singi mathakta atamna na bom gi landa sataki hairi zonta lanmi gi landa adu misam nipan siraga ta kunga ni thoina sokhe hairi ngara yukta sukhunta lanmi na Panayon township ki
Panilar village liba misam singi matak to nong tak to gilanda sa to no khunja mari hat ke masum kaya na aso opan nang kiba galoina miyoi tara de phibam luna sokki hadi hunta lan mina town village school hospital masum miyam gi amadi lining lai school gi mafam singda landa sa to no miyoi singi matak to tamthira ba mi hat mi pun gi thabak sa tak hiai na su Arakan army na maral sirakhi Arakan army na hunta lan mi gi thong adu yaning da ba phungdok pagaloina na ethnic army asibu maithiba pi na bi gi panam da maral lejadra misam singi matak to landa sa to na mi hat me pun thon haibasi miyoibi gi minung sigi wang badani haidi township adu laidiba miyam no hunta lan mi gi bom gi landa di section na laina buga pun thamki Brotherhood Alliance ki mapam oiriba AA na Myanmar National Democratic Alliance Army MNDAA amasum TNLA ga punna satmina duna hunta lan mi gi mayokta Operation 1027 chathaduna China Myanmar threat route sing yauna san state ki awang thangma saruk ayaba maning makha tamhan khre hena so phungdokre Poppy thariba singda ZUF na warning pirakli Zirangru United Front ZUF na Zirangru inpuigi ahalaman sina thambiramba lamkhaida logi wangda Poppy thariba pudok pusin tawriba amadi Poppy ga mari leinaba thabak thoram singna mateng pangliba miyoi singda aroiboina thabak singa si tawdana ba warning pirakli ZUF ki Ministry of Information and Publicity wing na thadorak pachirola mana makata na hai ZUF na aphaba ingtapa khunai ma ohenana ba lakolapa khongthang singi manungsa na mapung oina Zirang nung inpuigi ipai pusing na thambiramba Kangpokpi district ki manungsan ba Sarpai Mana subdivision na konba Wapong village Longkhong mon gi mafam sing loni yada ba mong na Poppy thari ba madi puthok pusin tawri ba sing si khunai gi yengduna tokadabani kariguma lup ki mayok ta kanaguma na makata na logi wang na Poppy tharaba laiba yon ma tawraba madi hariba thabak sing si da senaram labadi senari ba miyoi sing adu gi mathakta akan ma thabak lakholakani haina sirol asina mari lena ba sing da mangjona warning tawrakli Super power ne hainariba US da misam sara henarakli Malem gi leibak sing gi manung da khwai gi sel paiba matik mayai leiba super power oiba leibak ni hainariba US da leidiba government gi thabak toba misam miyam sara henba horakli report asigi matungina Donald Trump ki ruling party Republic amadi opposition party Democratic ani gi lusingba sing gi marakta bill ama pass toba ngamdabadagi shutdown sa tharakpa tha ani surakpadagi tolop phangdabadagi phibam asi yorakpani haidina su paus na makata na phongdorakli tendakpa paw mana hakani na Pakistan aki akhang pikri marama mada Pakistan gi asan ba manai oiramba housing na Afghanistan gi Taliban lengakta home minister oiriba Sirjuddin Hakani na Afghanistan lan thok na ba makata na silaglabadi Pakistan na sauna ama atathukani haina aki akhang pirakri haina phongdorakli Kuki Liberation Army led khulun KLAL dagi press communique ama thaturagli memna tendak na thamjagi ngasi thadorokhiba na bemr gi tang anida Lieutenant General VS Atem DY Atokelon sa NSCN-IM na phungdok pa wapum khara social media da Kuki people sing na separate administration demand tawriba Champura confine to wapum yauna wapum asida makoina claim tawriba historical amasum territorial complexity sibu disregard tawbud have wapum yauna phungtokli akoina Kuki people sing na demand tawriba separate administration asidi makoigi territorial integrity amasum makoigi self determination right ni haba wapum yauna koigi rooted oiba principle ni haba wapum yauna phungtokli Kuki Militant asina makata na palladuna makoina asuna pale makoina taliba territorial right asida urkul ma amasum Senapati district sing countenance tawna ba ATM tawkiba leiti haba wapum yauna phungtokli Kuki Militant asina hawkiba English mga samapan nga maudraga ni thuya masu maudraga humdoi ri thokiba NSCN-IM na miyathi na khatkiba singa du buning singladuna Kuki Militant sina secretary information amasu publicity oriba zalaimang Kuki na khuyek pi no thadorakpa sida pen na ba masu nuai tabu wapum kya phongdorakli